Seirengi maming nupi Khodol tamjariba Azat Komol. Saudi Arabia da noma ukhi Sudan gi ningtam langi ayek palai amada lanbungi atiagi lechin marakta masamana ifa farabi nupi ama pirang sinthaba. Karigumba Muslim lepak singdasu adumak mapangi pongna phambu mama oina lauba. Ima kayano apokpi gumbi pomnamak ima leipak ima malem prithibi tarigum sung miyoi bigi marakta kaya da khenariba momin singi mama Hazrate Umme Salma umat ki nupi singilu singbi Sayyidina Fatima aduga amok ima Teresa ima Sarta adugo na tayna badamuk Helen Pamela karigum badalabuk lamhang ni haikol leikol ni uri wari ni singya tamya ni pa turel samudra ni tha thawan misa ni atia asapada mahausa kaubi lairen bini karigumba da heloi lil chairoi kwak pumna magasi thangkhardana masimati itihas na sakhi ni bahag na luk tharak pada ngak haigalak pada pisum suglak pada momon minokta maleng ki phibam hongi